ngasi numida waram phongkiba tongan tonganba Manipuris phungsing amasung thokiba thawdo wathoksingi maruwebi i pausing miyamna thamjagi ahanbada kanglaipa ki mairadi lakusaraga jiribamdigi urea puthorakpa gari Haijakhre lambi phatabadagi jiri lambi ki tongan tonganba mafamsingda hawjik panduna lairi Manipur lenga ki agriculture department ki thawsil makhara transporter amana asobo thawdang lawduna Assam ki Brahmaputra Valley Fertilizer Cooperation Limited namruptagi pusilakhiba urea har metric ton lisingani ka chatruk bag masing oina lising Haijakhre ni panasi jiribam railway station dagi Imphal yauna pusilakna bahona bada jiri lambi phibam ka hena fatabadagi hawjik lambi paringa sigi tongan tongan ba mafamda urea gari Haijakhre panduna lairi hari pausina hai hawjik jiri bamdigi har pusilakpa gari sing panduna lairi ba mafam singa si jiri lambi gi none kaimai santi khunau awang khul amadi laingang pok pi hariba mafam singa sidani nong leptana taba amadi lambi gi phibam ka hena fatabadagi gari thagot pa ngamdabadagi mafam singa sida gari singa si panduna laibani loinana gari singa si ngak senana ba security escort laingang matik sana pb dabadagi yamna saun awaba ma mayuk na duna lairi adubanga si Imphal urea pusilakpa gari taraga manga romli sungsoi soidana thunglagani hawjik gari marfuga mari romda har haptun Imphal da thulaknaba sem sadun lairi hairi pausi esina mari lainaba transporter dagi phangba pawgi matunginadi handak train jiribam gi railway station fawa pusilakhiba har metric ton lisingani gi satruk romasi jiribam gi railway gi manakta matam khara panduna laikhiba sigi asoba maramasi lambi phattabana maram oiduna har singa si Imphal puthokpa ngamdabani aduga asoba maram amana Manipur lenga na jiribam da har pusilaklaga matam khara gi oina thamnabagi damakta matik sab godown singa si फाव साबीदना मरमना जरीबम रेलवे स्टेशन की मनाक्ता हारसिंग पंदुना लेबिगी मरमनि हाइदि पाउसिनाय हंदक जरीबम रेलवे स्टेशन दा पंदुना लेबिबा यूरिया हारसिंग अदु थमफम लेतबदगी लुपा लाख तरुक रोंगी दमपुर त्रिपाल लेदुना कुपलगा नोंगसिंगदगी ngakthuknaba thabak lokhatki asigumba khudongsadaba kya mayuknari basi Manipur lainga ki agriculture department gi asauba asoiba mani asigumba khudongthiba si kyarak hanna thengnaduna lakli haiba khangna ngasi phawu jiribam da har thampham godown sabida ba bisi yamna lali ngasi nongmani asigi manungda jiri lambi da panduna leiriba har hapa gari sing asi tekta kaidana pothokna bohona bada lainga ki mari leinaba authority ki miyeng sangbi waina su transporter gi mekai degi phongtorakli atopa pawamana lamdam sida doctor gi masing awat palai di besi ko khonana ba medical gi lamda thabak tawri besing na khotna minaduna doctor masing hengat hanba mathok tai wai kemsan lamdam sida doctor gi masing awat palai di besi ko khonana ba medical gi lamda thabak tawri besing na amat oina khotna minaduna doctor masing hengat hanba mathok tai haina mahut amadi RTNPR minister wai kemsan phongtokre ngasi KYKL bazar da leiba SBI building da Salam Global Education Consultant ki nauna office sanglen hangdoki bagamari lainana wafam minister na phongdoki bane thauram aduda RDNPR ki joint secretary oibaga loinana SGEC Bangladesh Medical Education ki coordinators oiriba A Shivadas RIMS ki medical superintendent Dr. N Sanjeev Environment and Climate Change ki director T Brajakumar Padma Medicare की MD डॉक्टर A.B. Vikram Amadi Art and Culture की डायरेक्टर के दिनमनी ना अथुब मिथुंग ओइना सरग याखि मिनिस्टर वाई केमसाना मक्का तारदुना मलेम गोइना मियोय लिसिंग तरा की डॉक्टर अमा लेगदोबनी अदुबु लमदा मसिददि मियोय लिसिंग तरा की ओइना डॉक्टर अमा लेहि अना लायेंगी लमदा हेना सखतनाबा होनाबदा Miram the medical line tamning mahiroi singda course loidri fawba mama mapa magumna yengsilaga mahitam hanabagidamang pekhatliba hongthang asi thaganingai naiki Salam Global Education Consultant ki nauno office sanglen hangdokhiba duga mari leina Salam Global Education Consultant ki managing director Salam Lanchian mana phongdokhibada ngasi hangdokliba center asina Bangladesh da leidiba top medical college taraga mathui da lamdam asigi mahiroi sing medical tamnabagidamang MOU sign taunare kumza English nganiga kunga mari gidama Salam Global Education Consultant na counseling gi fee lawdana institute singda director admission tawngani passport amadi visa su phongani amadi institute singaduda parents representative amam su thambagaloinana institution aduga mahiroi aduga chunari bra haiba khangtungna ba toina joint inspection su sathagani haikena su pausda makhatari Atopa Paum Hizam Hamazet ki Aroiba Mato Mangam Pangong Namuchilaga Pangtokadori
Mamang sei July tarukta Jaujangtek area da mangkiba Tagyel kolom laikai hizam Hemanjit ki aroiba mathau mangam tha sigi kunga mari da pangong na mhut sinduna pangthoklagani haina Hemanjit ki apokpa hizam ibungobi na phungdurakli ngasi Tagyel kolom laikai da leiba hizam Hemanjit ki mayuna pangthokiba pawgi mifam amada wafam asi phongtokladuna Hemanjit ki apokpa ibungobi hai maki masa nupa hizam Hemanjit hizam linthuingambi ani asi haukiba sahi gi July ahumdagi mafam khangdana kuki khul ama oidiba Jaujangtek area da thiba khangkidabane Mahiro ani subu thibinaba Manipur gi minister yauna security advisor amadi mari lainaba authority da memorandum kyarak pisinduna lakibane adubu thabak ta onthorakpagi paw di fangkidi matamdi aduma hoki makhoi ani gi case asi CBI na paikre haiba paw di fangki senaba miyoi mari fare rakhi loinana pone dagi mastermind ama faki haiba paw di fangki adubu makhata ba case tharibra natragana makhoi bu serak pibigi paw khumang sokshin bigi paw di aduma fangkidre Makatana CBI ki official amada hangluguda Chief Judicial Magistrate Kamrup Assamda charge sheet thakre haiba khangki lainga ta kyara khana taksinduna lakraba su lainga asina thibide pasoi kendra gi hanagi minister oirambi Mirabai yauna Manipur gi governor amadi chief minister da su case ki wapam natana makhoi gi mathau mangam pangthokpa yanaba taksin ki balaikrabane adubu misang sanga leitaba imung oibana tabikide masanupa asi hingli natragana siri haiba gi chapsaba paw khangde masagi saru masjid ama phawba yaudana mitei ekhoi thabal lagliba July 19 asi makhoi gi sahi ama pharakpa numit tabana mathamungam pangthoklagani haina su phongdokhi atopa pawman Lishipriya na saruk yaduna Waitonda usara thakre Climate and Environmental Activist Lishipriya Kanguzam na saruk yaduna ngasi punna hingminaba marup Waiton na sinduna Waiton Makhalaikai Ground Community Hall manakta usara thabagi thorom pangdokre thorom adura DFO Central Forest Division gi thopuriba Ganesh Nagarjan IFS Konsam Raghu Singha RFO sarbyaki punna hingminaba marup Waitona tangkak 9 setaduna lakpa usara thabagi marisuba thorom aduga mari leina wa ngangladuna Ganesh Nagarjan hai Pradhan Mantri na haudokibi scheme ek pair ma ke naam haibi scheme na mafam ayambada sathabure loina aikhoida usara ama thabana aikhoigi akoibada ahong bama purakani miyoiba amana sahi amada oxygen gi darakar oibasi sangwa ko humtrani haina palladuna usara thabagi thorom khudima pu pung thogatpigedabani haina phongdokhi Lishipriya Kanguzam Climate and Environmental Activist na hai aikhoigi malem ima asi amakaktani Masibu numit khudingi yokhatpa amadi latuna aikoi punna thamsi lamdam asida leidiba CSO mipum khudimangna usara thaduna amadi lamdam asigi honglakliba khalasi ngaktuna thambagi thaudang adu lominasi haiba wapum thamki punna hingminaba marup waitona makhatana usara thabagi thorom pangthoki kani miyamna sumhau saki khal ngaknaba khonabada thaudang khradang oirabusu lobiyu hainasu appeal tawki Atopa pawna bunker da mathau toriba bide personal singda torch light na singba yenthokre Vishnupur district ki tungan ba mafam singda ngak sienba ga mari leina leidiba Village Defense Force bide personal singi bunker nifuga mangada hauji duty tawduna miyam ngak sienba gi thabak paikhalliba singi damakta torch light amadi kang hidang singba ngang Vishnupur district bide welfare gi leader singna yenthokre haidi Vishnupur District BDF Welfare Association ki fund ki kaithokba senpham na hariba polam singa si leiduna BDF singna duty tawriba bunker singna yenthokibana haidi panma yabadi kangluki irang asi hek thorakpadi ngak senbagi thabakta BDF sing asabo thaudang logduna lakpi koki narco terrorism yamna toina attack satharakku yaba mafam singda BDF singi bunker singgatuna pungkunga mari subna mathau pangthoktuna miyam ngak senbagi thabak chathaduna haujuk phawu laklibani Atopa pawmana Chief Minister N Biren Bangladesh ta leidiba Manipur gi masa sing India da pothorona bagi thaudang lobiyo Haijakhre Bharat ka yumlo nariba Bangladesh ta hauzik thokliba sathira ba irang sin maram oidana laiba adu da leibada khudong saraba kya mayu nariba Manipuri masa sing tekta kaidana India da pothorakna bagi matangda lokhom thoko thaudang adu lobiyo haina Union External Affairs Minister Joy Shankar na Manipur gi Chief Minister N Biren Haijakhre Chief Minister na social media ra thadora ko korol sina makha taribadi Chief Minister na haijakhiba si Union External Affairs na taram oktuna Bangladesh ta leidiba Manipuri masa yauna India masa singi phibam soida ngamdana ba kupli hingsili haina phongdokhiba asibu Chief Minister Union Minister Joy Shankar bu thakat phongdorakli
यूनियन मिनिस्टर जयशंकर मखा ताना फोंदोकी हाइरिबदि बांग्लादेश दा लैरिबा इंडिया मसासिंग हेक यारिबा मखै सफगदबा मोंग इंडिया दा थुप मतमदा पुथोकनबा थबक पैखलगने हैनसु खंगलकले हाइरि अतोपा पाउ मोरे बॉर्डर मयादगी KYKL की cadre ani fari ngasi nungai matung pung ani ga makhairom taba matamda more border town gi border pillar number 81 mayadigi Manipur gi lahulup kanglai yawul kana lup KYKL gi cadre ani patrolling chapa police ki kangbuna fare hari more police ki phamu paw gi matung ina di faraba KYKL gi cadre ani etu ngasi mga suba Assam Rifles ki case par amada haptuna palel da puthorakle palel gi command policing yauna imphal tamna puthorakle faraba KYKL gi cadre ani etu naha oiri bangatni makhoi mema romdi ki Manipur gi ngam khai manung na sangsilakpadigi phabani hari atopa pawna KCPMC progressive na prithibi ngambabu hatkibegi mayokta miyam gi mifam pangthokuna condemn tawkhre ngasi youth development club YDC top khunau na sinduna tinsit road ta leiba club singa madi maira paibi singi oiba public meeting ama YDC club ta pangthokre mifam asida ngarang tang kun gi nungthil pung mari rom tabada Imphal East ki takhil manak ngaram lambida KCPMC progressive ki kangbuna minung siyaudana nongmai na mamai makok ta kap tuna halaga hondok piram laba ngasi gi mifamna right to life singnaba khwai digi minung siyaudaba miha ni haina condemn tawkhre ngasi gi mifam aduna laikhidraba RK Prithvi ngambagi apokpa L Rajen Singana phongdorakpada maki masabu minung si laitana hatok piram labasi miyoibigi minung sigi wangmadani imung manungda mahakna hinglingaida semdoknabagi tanja piram labadi pelamgadabani haina piandaba phongdoki masabu shiraba matungda capital punishment piba yanaba makhal kyagi maral pisinbigi hainabi si matungda amuhana thokan bidana phongdoki laikhidraba RK Prithvi ngamana maki nupi amadi pikliba masa ani su hondoklamki miyamgi mifamna government asina haujuk phawba mihat pasing phaba ngamdaba haibisi yamni kainangaini haina phongdoki asiguma thawdo asigi daitadi Manipur government pofam thui maram aduna Prithvi ngambana hondoklamliba magi nupi amadi angang ani gi tungi punsigi damak matik chaba thawrang ama pahekadaba haina phongdoki atopa pawmna coming operation na khulai kya fagat pangamkhre lamdam asida thokliba kangluk irang asil laksinana security force ki kangbuna singa madi tampa ki tungan mafam singda operation chathaduna khulai kya fagat leptri ngase yuksi Imphal East district ki manung chanba singsang ki akoipa mafam singda chathagi operation da khulai kya fagat khre amasum operation adura local made single barrel nongmai ani country made 9mm pistol ama local made pipe gun ama pumpi ammunition ahum local made grenade mari amadi radio set ama for khari loina tungan mafam singda su operation chathabaga loina miyoi kya masa khangdokhi hari loina security force na ngak senduna national highway kuntraga taret amasum national highway number ani dagi tungan polam singpuba gari mathangsina saniga kunga taret amadi saniga humfuga mari Imphal purakre hari tungan mafam singda hangwa check post samaga taraga taruk dagi lo thugaiba miyoi saniga maudraga taruk support ki haina Manipur police control room dagi thadorakpa sirola man hari atopa pawmana numit humni sathagadaba child rights ka mari lainaba international conference hawdokre numit humni supna pangthokadaba international conference on art education and child rights ki thoram Manipur University of Culture Manipur RK Sanatombi Devi College of Education Manipur Surendra Rajpat University Surin Thailand amasung Department of Social Welfare Government of Manipur kusamnaduna North AOC da leiba RK Sanatombi Devi College of Education na pangthokre the child rights and the seamless system of teachers education and development gi matanga Dr. Tanom intercomne nai art education and child right haiba thimnang si pangthokliba conference asi yamna maru eba conference amani education asi mairui singi foundation amadi education asi na child right ki pillars oidi amaromda hawalakliba mairui amada art education asi na mairui eduda creative thinking independence amadi innovative thinking kya hingarali masisu tungi society gi yenglaga yamna maru eba mani aduga hairiba hiram sing sida pangthokadoriba conference sida saruk yariba khudimangna thawai yauna saruk yaduna makoina amuk mahairoi singna ningthina tambiba mathau tai haina makhatana phungdokhi lushilakpoina to pawmana Arambai Tenggol amadi Pambei na Luchingba UNLF MPA na usara kya thakre ngasi Arambai Tenggol gi Luchingba ma oiriba korongan ba khuman gi miyeng makhada wangu da hangliba Arambai Tenggol unit taragani thu amadi Pambei na Luchingba UNLF MPA amsum forest department gi kusamnadun usara kya thakre Kaksing district ki manung sana laidiba wangu ipudau
Yelang basingda ayuki pung taruk Arambai Tenggol unit taragani thuya madi Pambei na Luchingba UNLF MPA amasum Forest Department usara lising amaga sangwa taki thawra madur Arambai Tenggol unit taragani thugi miyoi sama madi Pambei na Luchingba UNLF MPA gi miyoi kuntra loingana Forest Department ki miyoi kharaga yamlaba usara singu thabagi thabuk sataki u thabagi thawra madur yawkiba Arambai Tenggol unit taragani thugi commander Bobo 1romda wafam kya phongdo khenasu pawsta makhatana su palakli